Imphal East District Lamlai Kendragi Manung Chanaleba Yangang Pokpi Santi Kongbal Thamna Pokpi Sana Sabina Chingba Maitei Taba Mafam Asida Anakpa Chingthaktagi Kuki militant singna Nongmei kapchillakpa Landarakre Thodo Thopam Dagi Fangba Pau Amanahai Ngasi Ayuk Chaurakna Pung Tara Khar Helakpa Matamda Yangang Pokpi Santi Kongbal Thamna Pokpi Amadi Sana Sabina Chingba Maitei Taba Mafam Singda Mafam Madugan Thangana Leriba Chingi Mafam Singdagi Kuki militant singna Apaba Makalgi Kulai Sing Sijinaduna Akanba Landarakibani Hairi Mafam Maduda Leriba Miam Sing Manak Nakpa Mana Nakna Leiba Cheki Yum Singda Masa Hingnaba Janjin Naki Hairi Kunja Singna Mafam Maduda Leriba Security Force Singda Handuna Nongmei Kapinaba Hairabasu Yakidi Hairi Adumapu Thodo Aduda Praja Sing Aso Apan Yaukide Nakal Amaromda Thodo Adu Thokraba Matung Sana Sabiga Tainaba Thamna Pokpi Khulda Security na combing operation Chathagani Haina Torokpadagi Mafam Madugi Miyamna Muknaba Thokre Matungda mu moina kape aham baidi ke sumaru yok pota de ko akon magi de ko yumda maru am rok de ko ji pakthare adu ko gi jaga mak ti khangok da ko gi yumdam di pale ba ta ga da adu angang oina maru do ko na phangna si maru jini se ko yumda pale je Amoromda ngasi thokliba thodo asigi matangda yingsiladuna political activist sapamcha kanglipal hai lamlai kendra asi mapangal yamna sonbagi thakta kumtharakle lamlai ga lonana leriba yangang pokpi amadi thamna pokpi ching asida Kuki singna kem sajinduna itatatana nungmai kapchillakliba tha nipan pharaba phawbada lengak na piriba response asi apenba oide maikai asigi praja sing asi sijarasanu haina inthokpirabra haibagi wakhal fawhale Chingthak asida kem saduna leiriba khulai paiba Kuki sing asi takthokdaba taragadi tungda thokhaningdaba thodok tholakpa matamda lengak ningamdaba pokani karigumba lauthokdaba taragadi maikai asongi miyam asi tumina leyakloi Mafam asi red zone oiba haibadi lambigi maikai amadana tangkhul taba aduga maikai amadana Kuki singna kundariba mafam amani ngasigi Christmas nomit asida pamdaba thodok Thoktanaba haiduna lekai miyamna tumina leibani adubu Christian lining chatpa Christmas pangthokliba Kuki singna numit asida nongmei kapchillakpa haibasi makhoigi mentality asi aduki matik tukatchaningai ore takpani pomnamak asigi yenglaga lengakna maikai asigi praja singi apamba khangna thabak tawhaningi Emmanuel School da leriba Central Force sing asi lokthokuna State Force oina thambiu loinena mafam asida Central Force leriba sing asi State Force oina thambiu haiba signature campaign amasu hauragani haiki Wow! What? Enggak. Malah tuh yang kecil. Makasih. Lamlai si kanana kanbi gadorige haibigi wafam ama thatare nipan hena henjalakpa jidaida lengaki oiba response si asuki matik ningba kainingai oirakpa masidaida Central Force thambasigi mahutta State Force oina mahut sinbinanaba Manipur lengang athuba matamda mieng changbiu aduga athuba matamda akoi mari akoigi kaya tare individual oina lanai oina su honorable CM da akoi memorandum pisal lakanda makha tarakpada koi high river Central Force singja State Force oina sinbiu haidna signature campaign ama akoi haurani hai wafam sai myam da thamjari